Thank you, Mani Mukbang. Welcome, brother. ꯑꯩꯅ ꯋꯥ ꯉꯥꯡꯕꯁꯦ ꯇꯥꯕꯤꯕ꯭ꯔꯥ ꯑꯝꯇ ꯍꯥꯏꯕꯤꯔꯣ. ꯇꯥꯏ ꯑꯣ. ꯏꯪꯕꯅ ꯂꯣꯏꯔꯦ. ꯀꯃꯥꯏ ꯀꯃꯥꯏ ꯇꯧꯅꯔꯤꯒꯦ? ꯏꯪꯅꯕ꯭ꯔꯥ? ꯏꯪꯕꯅ ꯂꯣꯏꯔꯦ ꯑꯩꯅ ꯂꯩꯔꯤꯁꯤꯒ. ꯏꯪꯉꯦ ꯏꯪꯉꯦ. ꯏꯌꯥꯝꯕ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ. ꯅꯨꯡꯉꯥꯏꯕ ꯊꯥꯒꯠꯂꯛꯑꯣ. ꯌꯥꯝ ꯌꯦꯡꯉꯤ. ꯑꯩꯈꯣꯏꯒꯤꯗꯤ ꯑꯉꯥꯡꯁꯨ ꯀꯩꯁꯨ ꯂꯣꯏꯅ ꯌꯦꯡꯉꯦ ꯅꯣꯏꯒꯤ ꯃꯨꯛꯕꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯣ. ꯀꯩ ꯂꯝꯒꯤꯅꯣ? ꯑꯩ ꯀꯁꯥꯔ. ꯑꯩꯁꯨ ꯀꯁꯥꯔꯒꯤꯅꯤ. ꯏꯌꯥꯝꯕ ꯀꯁꯥꯔꯒꯤ ꯅꯠꯇ꯭ꯔꯣ? ꯑꯩ ꯃꯈꯣꯟꯁꯦ ꯂꯣꯛ ꯊꯨꯡꯕꯅꯤ ꯑꯗꯨꯅꯅꯤ. ꯑꯩ ꯃꯈꯣꯟꯁꯦ ꯂꯣꯛ ꯊꯨꯡꯉ ꯂꯣꯏ ꯐꯥꯖꯤꯜꯂꯦ. ꯄꯥꯔꯤꯃꯣꯝ ꯂꯥꯛꯑꯦ. ꯆꯦ ꯅꯨꯡꯉꯥꯏꯔꯤ. ꯆꯦ ꯋꯦꯜꯀꯝ. ꯖꯨꯂꯤꯁꯥ ꯋꯦꯜꯀꯝ. ꯂꯥꯏꯛ ꯗꯟ ꯆꯦ ꯁꯨꯆꯤ. ꯋꯦꯜꯀꯝ ꯖꯨꯂꯤ. ꯊꯦꯡꯛ ꯌꯨ. ꯃꯅꯤ ꯃꯨꯛꯕꯥꯡꯅ ꯆꯦ ꯄꯥꯔꯤꯃꯣꯝꯗ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯔꯦ. ꯈꯨꯔꯨꯝꯖꯔꯤ. ꯆꯦ ꯄꯥꯔꯤ ꯏꯪꯕꯅ ꯂꯣꯏꯔꯦ ꯑꯩꯅ ꯂꯩꯕꯁꯤꯒ ꯈꯨꯏꯪ ꯑꯃ ꯇꯧꯔꯦ. ꯑꯗꯨꯅ ꯂꯣꯛꯁꯨ ꯊꯨꯡꯉꯦ ꯅꯍꯥꯟꯗꯒꯤ. ꯃꯅꯤꯅ ꯖꯨꯂꯤꯗ ꯍꯥꯏ ꯇꯧꯈ꯭ꯔꯦ. ꯄꯥꯔꯤꯃꯣꯝꯅ ꯃꯅꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏꯅ ꯔꯣꯁ ꯑꯃ ꯄꯤꯔꯛꯑꯦ. ꯖꯨꯂꯤꯁꯥꯅꯁꯨ ꯃꯅꯤꯗ ꯍꯥꯏꯔꯦ ꯍꯥꯏ ꯍꯥꯏꯅ ꯏꯁꯃꯥꯏꯂꯤ ꯑꯃꯒ. ꯆꯦ ꯄꯥꯔꯤ ꯏꯃꯣꯝ ꯅꯨꯡꯉꯥꯏꯔꯤ. ꯆꯦ ꯄꯥꯔꯤ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏ. ꯃꯅꯤꯅ ꯆꯦ ꯄꯥꯔꯤꯃꯣꯝꯒꯤ ꯚꯤꯗꯤꯑꯣ ꯌꯥꯝꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯍꯥꯏꯗꯤ ꯌꯥꯝꯅ ꯑꯦꯅꯔꯖꯦꯇꯤꯛ ꯑꯣꯏ ꯍꯥꯏꯗꯤ ꯊꯃꯣꯏꯗꯒꯤ ꯊꯣꯛꯂꯛꯑꯒ ꯋꯥ ꯉꯥꯡꯕ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯅ ꯉꯥꯡꯉꯤ ꯍꯥꯏꯗꯤ ꯏꯆꯦꯅ ꯉꯥꯡꯉꯛꯄ ꯋꯥꯁꯤꯡꯗꯣ ꯂꯣꯏꯅ ꯁꯥꯎꯕꯁ ꯐꯅ ꯉꯥꯡꯉꯦꯕꯀꯣ. ꯖꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯒꯗꯅꯤ. ꯄꯥꯔꯤꯃꯣꯟ ꯏꯪꯍꯟꯒꯅꯨ ꯐꯠꯇꯦ ꯑꯗꯨꯅꯤ ꯏꯆꯦ ꯏꯪꯍꯟꯒꯅꯨ ꯍꯥꯏꯁꯨꯅꯦ ꯍꯥꯏꯗꯤ ꯑꯩꯅ ꯂꯩꯁꯦ ꯁꯥꯊꯤꯅ ꯏꯪꯉꯤꯗꯣ ꯏꯪꯍꯟꯒꯅꯨ ꯍꯥꯏ ꯌꯥꯗꯦ ꯑꯗꯨꯝ ꯏꯪ ꯀꯩꯗꯧꯅꯣ ꯈꯪꯗꯦ. ꯖꯨꯂꯤꯁꯥꯅ ꯄꯥꯔꯤ ꯍꯥꯏꯅ ꯂꯥꯏꯛ ꯇꯧꯔꯦ. ꯖꯨꯂꯤ ꯕ꯭ꯂꯨ ꯄꯥꯝꯃꯗꯤ ꯄꯤꯔꯛꯀꯦ. ꯀꯥꯅꯦꯛ ꯂꯩꯅꯗꯕ ꯂꯩꯔꯗꯤ ꯂꯩꯅꯧ. ꯃꯅꯤ ꯃꯨꯛꯕꯥꯡꯅ ꯍꯥꯏꯔꯦ ꯆꯦ ꯄꯥꯔꯤꯃꯣꯝꯒꯤ ꯚꯤꯗꯤꯑꯣ ꯄꯨꯝꯅꯃꯛ ꯅꯨꯡꯉꯥꯏꯕꯅꯤ. ꯅꯨꯡꯉꯥꯏ ꯍꯥꯏꯗꯤ ꯌꯥꯝꯅ ꯑꯦꯅꯔꯖꯦꯇꯤꯛ ꯑꯣꯏ. ꯊꯃꯣꯏꯗꯒꯤ ꯊꯣꯛꯂꯛꯑꯒ ꯉꯥꯡꯕ ꯑꯗꯨꯃꯥꯏꯅ ꯗꯣꯡ ꯗꯣꯡ. ꯑꯗꯩꯗꯤ ꯀꯩꯅꯣꯒꯤꯁꯨ ꯏꯌꯥꯝꯕꯒꯤꯁꯨ ꯃꯅꯤ ꯃꯨꯛꯕꯥꯡꯒꯤ ꯅꯍꯥꯟꯒꯤ ꯀꯩꯅꯣ ꯁꯥꯎꯔꯒ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯗꯨꯁꯨ ꯑꯩ ꯌꯦꯡꯉꯤ. ꯃꯃꯥꯡꯒꯤ ꯄꯨꯈꯝ ꯍꯩꯗꯣꯛꯄꯒꯤꯗꯣ. ꯍꯥꯎ ꯍꯥꯎꯕ ꯆꯥꯔꯣ. सुबेदी लाए. नमस्कार नमस्कार सुबेदी जी. स्वागत है आपको. बहुत ठंड लग रहा है. ꯆꯦ ꯄꯥꯔꯤ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯔꯛꯀꯦ? ꯖꯨꯂꯤ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯔꯛꯀꯦ? ꯃꯌꯥꯝ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯅꯔꯛꯀꯦ? ꯁꯟꯗꯥ ꯅꯤꯡꯊꯝꯊꯥꯁꯦ ꯁꯟꯗꯥ ꯇꯥꯕ ꯈꯪꯍꯧꯗꯦ. ꯅꯨꯡꯊꯤꯟꯒꯤ ꯂꯣꯏꯔꯛꯄꯗ ꯑꯗꯨꯝ ꯁꯟꯗꯥ ꯇꯥꯔꯛꯑꯦ. पारीमोम सुबेदी जी नमस्कार. ꯄꯥꯔꯤꯅ ꯑꯩꯗꯤ ꯉꯥ ꯊꯣꯡꯕ ꯆꯥꯏ. ꯑꯣ ꯍꯥꯎꯔꯝꯒꯅꯤ ꯆꯦ. ꯆꯦ ꯑꯩ ꯂꯩꯁꯤꯒꯗꯤ ꯀꯩꯅꯣ ꯇꯧꯔꯦ. ꯉꯥꯒ ꯌꯥꯝꯅ ꯇꯣꯏꯅ ꯆꯥꯕ ꯐꯪꯗ꯭ꯔꯦ. ꯉꯥꯒꯤ ꯕꯖꯥꯔꯗꯣ ꯈꯔ ꯂꯥꯞꯄꯤ. ꯑꯗꯨꯗꯨꯅ सुबेदीना नमस्कार जी. ꯏꯪꯕꯁꯤ ꯀꯔꯝ ꯀꯥꯟ ꯐꯗꯣꯏꯅꯣ ꯈꯪꯗꯦ. ꯀꯗꯥꯏꯗꯅꯣ ꯂꯩꯔꯤꯗꯣ? ꯆꯦ ꯑꯩ ꯍꯧꯖꯤꯛꯇꯤ ꯗꯤꯜꯂꯤꯗꯅꯤ ꯂꯩꯔꯤꯁꯦ. ꯏꯪꯉꯤ ꯌꯥꯝꯅ.
ꯃꯅꯤ ꯃꯨꯛꯕꯥꯡ ꯏꯌꯥꯝꯕ ꯆꯠꯈ꯭ꯔꯕ ꯈꯪꯗꯦ ꯑꯣ ꯑꯣ ꯗꯦꯜꯂꯤꯗ ꯑꯩꯁꯨ ꯐꯅ ꯀꯨꯏꯅ ꯂꯩꯔꯝꯃꯤ ꯀ꯭ꯋꯥꯇꯔꯗ ꯑꯣ ꯏꯆꯦ ꯑꯥꯔꯃꯤꯗ ꯑꯣꯏꯔꯝꯒꯅꯤ ꯅꯠꯇ꯭ꯔꯥ ꯏꯪꯉꯤ ꯌꯥꯝꯅ ꯗꯤꯜꯂꯤꯁꯦ ꯃꯤꯅ ꯍꯥꯏꯅꯕ ꯆꯨꯝꯃꯤ ꯏꯪꯉꯗꯤ ꯌꯥꯝ ꯃꯊꯣꯡ ꯆꯥꯗꯦ ꯏꯪꯉꯤ ꯌꯥꯝꯅ ꯏꯆꯦ ꯍꯥꯏꯗꯤ ꯑꯩꯗꯤ ꯍꯞꯇꯥꯃꯨꯛ ꯐꯥꯔꯦ ꯏꯪꯕꯁꯤꯒꯅꯦ ꯑꯩꯅ ꯑꯩꯈꯣꯏꯔꯣꯝꯗ ꯏꯪꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯏꯪꯒꯗ꯭ꯔꯥ ꯍꯥꯏꯅ ꯏꯪꯕꯁꯤꯒ ꯍꯥꯏꯗꯤ ꯁꯤꯒ ꯏꯪꯕꯁꯦ ꯐꯤꯔꯣꯟ ꯂꯤꯠꯂꯁꯨ ꯑꯗꯨꯝ ꯏꯪꯉꯦꯕ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯅ ꯈꯪꯍꯧꯗꯕꯗꯨꯅ ꯑꯉꯥꯡꯁꯨ ꯃꯁꯥ ꯉꯝꯃꯛꯇꯗꯅ ꯑꯩꯗꯤ ꯍꯞꯇꯥ ꯑꯃ ꯐꯥꯔꯦ ꯌꯨꯇꯨꯕꯀ ꯆꯪꯗꯕ ꯉꯔꯥꯡꯗꯒꯤ ꯈꯔ ꯈꯔ ꯄꯥꯏꯔꯛꯏꯅꯤ ꯁꯥꯔꯒ ꯄꯨꯡꯁꯥ ꯁꯥꯕ ꯃꯅꯤ ꯏꯆꯦ ꯁꯥꯔꯁꯨ ꯌꯥꯝ ꯁꯥꯏ ꯏꯪꯉꯁꯨ ꯌꯥꯝ ꯏꯪꯉꯤ ꯃꯊꯣꯡ ꯃꯔꯝ ꯑꯝꯇ ꯅꯥꯏꯗꯦ ꯁꯥꯕ ꯃꯇꯝꯗꯁꯨ ꯈꯥꯡꯕ ꯉꯝꯗꯗꯅ ꯑꯗꯨꯝ ꯕꯦꯠ ꯃꯊꯛꯇ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯁꯥꯏ ꯐꯃꯨꯡ ꯃꯊꯛꯇꯨ ꯏꯪꯕ ꯃꯇꯝꯗꯁꯨ ꯇꯧꯋꯤ ꯆꯦ ꯁꯨꯁꯤ ꯕ꯭ꯂꯨ ꯄꯤꯔꯛꯑꯣ ꯖꯣꯏꯟ ꯇꯧꯅꯕ ꯌꯥꯗꯦ ꯑꯣ ꯄꯤꯔꯛꯀꯦ ꯄꯤꯔꯛꯀꯦ ꯖꯨꯂꯤ ꯖꯨꯂꯤ ꯑꯝꯇ ꯇꯥꯏꯞ ꯇꯧꯔꯒ ꯌꯦꯡꯉꯣ ꯕ꯭ꯂꯨ ꯂꯥꯛꯑꯕ ꯍꯥꯏꯅ ꯂꯥꯛꯑꯝꯗꯧ ꯃꯥꯜꯂꯤ ꯂꯥꯛꯑꯦ ꯕ꯭ꯂꯨ ꯂꯥꯛꯑꯦ ꯖꯨꯂꯤ ꯍꯔꯥꯎꯈ꯭ꯔꯦ ꯏꯆꯦ ꯄꯥꯔꯤꯗ ꯀꯅꯦꯛ ꯇꯧꯁꯜꯂꯣ ꯀꯩꯅꯣ ꯇꯧꯋꯦ ꯏꯆꯦ ꯍꯟꯖꯔꯛꯀꯅꯤ ꯏꯆꯦꯒꯤ ꯆꯦꯅꯦꯜꯗꯤ ꯆꯥꯎꯔꯦ ꯖꯨꯂꯤ ꯖꯨꯂꯤ ꯀꯁꯥꯔꯒꯤ ꯅꯠꯇ ꯃꯥꯜꯂꯦꯀꯣ ꯂꯣꯛꯁꯨ ꯊꯨꯡꯉꯕꯅꯤ ꯑꯩꯁꯦ ꯖꯨꯂꯤ ꯀꯣꯃꯦꯟ ꯏꯔꯣ ꯏꯆꯦꯗ ꯀꯅꯦꯛ ꯇꯧꯔꯣ ꯀꯅꯦꯛ ꯇꯧꯁꯟꯕꯤꯔꯣ ꯏꯆꯦ ꯑꯗꯨꯝ ꯍꯟꯖꯔꯛꯀꯅꯤ ꯏꯆꯦ ꯄꯥꯔꯤ ꯔꯤꯇꯥꯔꯟ ꯇꯧꯔꯛꯑꯣ ꯇꯧꯔꯛꯂꯒꯦ ꯑꯩ ꯊꯧꯕꯥꯜꯗꯒꯤ ꯑꯣ ꯊꯧꯕꯥꯜꯗꯒꯤ ꯗꯤꯂꯤ ꯔꯤꯇꯥꯔꯟ ꯏꯆꯦ ꯇꯧꯖꯔꯛꯑꯅꯤ 24 ꯑꯋꯥꯔ ꯃꯇꯨꯡꯗ ꯇꯧꯅꯔꯒꯗꯤ ꯐꯩ ꯍꯥꯏ ꯃꯥꯜꯂꯦ ꯍꯥꯏꯗꯤ 24 ꯑꯋꯥꯔ ꯃꯇꯨꯡꯗ ꯇꯧꯗꯗꯤ ꯑꯟꯁꯥꯞ ꯇꯧꯅ ꯃꯥꯜꯂꯦ ꯑꯩꯒꯤ ꯅꯍꯥꯟꯃꯨꯛ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯌꯥꯝ ꯀꯛꯈꯤ ꯃꯌꯥꯝꯒꯤ ꯃꯇꯦꯡꯗꯒꯤ ꯑꯩꯕꯨ ꯃꯌꯥꯝꯅ ꯈꯪꯕꯅꯤꯗ ꯏꯆꯦ ꯄꯥꯔꯤꯗꯨꯅꯤ ꯑꯩꯈꯣꯏꯁꯨ ꯇꯞ ꯇꯞꯅ ꯃꯌꯥꯝꯅ ꯈꯪꯕꯤꯕꯀꯣ ꯄꯨꯟꯁꯤꯁꯦ ꯀꯩꯗꯧꯗꯅ ꯁꯤꯔ ꯂꯣꯏꯔ ꯃꯄꯣꯛꯅꯤ ꯑꯐꯕ ꯊꯕꯛ ꯇꯧꯔꯒꯗꯤ ꯑꯐꯕ ꯃꯤꯡꯆꯠꯇꯣ ꯈꯛ ꯍꯤꯡꯉꯒ ꯂꯩꯍꯧꯅꯤ ꯏꯁꯥꯗꯤ ꯍꯌꯦꯡ ꯅꯣꯡꯃꯇ ꯅꯣꯡꯃ ꯃꯩꯗ ꯆꯥꯛꯈꯤꯗꯣꯏꯅꯤ ꯖꯨꯂꯤꯁꯥ ꯗꯟ ꯇꯧꯈ꯭ꯔꯦ ꯏꯆꯦ ꯖꯨꯂꯤꯅ ꯗꯟ ꯇꯧꯈ꯭ꯔꯦ ꯍꯥꯏꯌꯦ ꯖꯨꯂꯤ ꯆꯦꯗꯤ ꯌꯥꯝ ꯅꯨꯡꯁꯤꯅꯦ ꯍꯥꯏꯗꯤ ꯋꯥ ꯉꯥꯡꯅꯕꯁꯦ ꯀꯣꯏꯅꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯖꯨꯂꯤ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯩꯗꯤ ꯀꯁꯥꯔꯗꯒꯤꯅꯤ ꯑꯗꯣ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯑꯃ ꯂꯩ ꯑꯗꯨꯗꯒꯤ ꯍꯟꯗꯛ ꯏꯝꯐꯥꯜꯗꯒꯤ ꯆꯍꯤ 2-3 ꯂꯨꯍꯣꯡꯒꯗꯕ ꯑꯗꯣ ꯑꯩꯁꯨ ꯀꯩꯅꯣ ꯇꯧꯕ ꯌꯥꯏ ꯂꯥꯛꯄ ꯇꯥꯔꯗꯤ ꯊꯦꯡꯅꯁꯤ ꯄꯥꯔꯤ ꯃꯣꯝꯖꯨꯂꯤ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯆꯦ ꯄꯥꯔꯤ ꯌꯥꯏꯐꯔꯦ 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 ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯑꯃꯠꯇ ꯑꯣꯏꯅ ꯂꯩꯇꯕ ꯌꯥꯗꯦ ꯍꯣꯏ ꯏꯆꯦ ꯁꯨꯁꯤ ꯗꯣꯅꯤ ꯍꯣꯏ ꯑꯩ ꯚꯤꯗꯤꯑꯣ ꯌꯦꯡꯉꯒ ꯔꯤꯇꯥꯔꯟ ꯇꯧꯖꯔꯛꯀꯦ ꯂꯣꯡ ꯚꯤꯗꯤꯑꯣ ꯑꯃꯃꯝ ꯌꯦꯡꯅꯔꯒ ꯂꯣꯡ ꯚꯤꯗꯤꯑꯣꯗ ꯔꯤꯇꯥꯔꯟ ꯇꯧꯅꯕ ꯖꯨꯂꯤ ꯚꯤꯗꯤꯑꯣ ꯌꯦꯡꯅꯁꯤꯀꯣ ꯚꯤꯗꯤꯑꯣ ꯌꯦꯡꯅꯗꯗꯤ ꯋꯥꯆ ꯇꯥꯏꯝꯒ ꯀꯥꯗꯕꯤ ꯖꯥꯠꯅꯤꯗ
ꯑꯩꯈꯣꯏ ꯍꯥꯏꯗꯤꯅꯦ ꯃꯩꯇꯩꯁꯤꯅꯅꯦ ꯈꯔ ꯏꯀꯥꯏꯅꯩꯕ ꯗꯦꯁꯥ ꯇꯧꯕꯗ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯁꯦ ꯈꯔ ꯍꯧꯒꯠꯄ ꯋꯥꯏꯅꯦ ꯑꯗꯩꯗꯤ ꯑꯇꯣꯞꯄꯅ ꯍꯥꯏꯗꯤ ꯏꯀꯥꯏ ꯈꯪꯗꯕꯩꯅ ꯄꯪꯇꯧꯗ ꯇꯧꯁꯟꯕꯗꯣ ꯑꯗꯨꯝ ꯃꯣꯏꯅꯅꯦ ꯁꯠ ꯂꯥꯎꯅ ꯏꯀꯥꯏ ꯈꯪꯗꯕꯩ ꯁꯠ ꯂꯥꯎꯅ ꯒ꯭ꯔꯣꯠ ꯑꯣꯏꯕꯗ ꯀꯨꯏꯍꯧꯗꯕꯅꯦ ꯆꯦ ꯄꯥꯔꯤ ꯆꯦ ꯁꯨꯆꯤ ꯀꯩ ꯂꯝꯗꯒꯤꯅꯣ ꯖꯨꯂꯤ ꯑꯩ ꯀꯩꯅꯣꯒꯤꯅꯤ ꯀꯁꯥꯔꯗꯒꯤꯅꯤ ꯀꯁꯥꯔ ꯁꯤꯜꯆꯔꯗꯒꯤꯅꯤ ꯖꯨꯂꯤꯗꯨꯒꯁꯨ ꯏꯪꯉꯤꯕ ꯌꯥꯝ ꯏꯪꯕ꯭ꯔꯥ ꯄꯥꯔꯤꯃꯣ ꯑꯩ ꯍꯟꯗꯛ ꯃꯅꯤꯄꯨꯔ ꯆꯠꯀꯅꯤ ꯑꯣ ꯖꯨꯂꯤ ꯆꯦ ꯄꯥꯔꯤꯁꯦ ꯃꯅꯤꯄꯨꯔꯗ ꯂꯥꯛꯀꯗꯣꯔꯤ ꯌꯥꯏ ꯏꯆꯦ ꯆꯦꯛꯁꯜꯂꯨꯀꯣ ꯆꯠꯇ꯭ꯔꯤꯉꯩꯗꯒ ꯕ꯭ꯂꯣꯛꯇꯒ ꯍꯥꯏꯌꯨꯅꯨ ꯆꯠꯀꯅꯤ ꯀꯥꯏꯅ ꯅꯪꯗꯤ ꯍꯥꯏꯗꯤ ꯏꯆꯦꯒꯤ ꯕ꯭ꯂꯣꯛꯇꯗꯤ ꯍꯦꯛ ꯀꯩꯅꯣꯒꯤꯗꯃꯛꯇ ꯇꯧꯕꯅꯤꯅ ꯑꯗꯨꯝ ꯑꯇꯣꯞꯄ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤꯅꯁꯨ ꯀꯩꯅꯣ ꯇꯧꯕ ꯂꯩꯔꯝꯕꯁꯨ ꯕ꯭ꯂꯣꯛꯇꯒ ꯍꯥꯟꯅ ꯍꯥꯏꯗꯣꯛꯀꯅꯨ ꯖꯨꯂꯤꯅ ꯆꯦ ꯄꯥꯔꯤ ꯂꯥꯛꯑꯣ ꯍꯥꯏꯌꯦ ꯑꯣ ꯍꯣꯏ ꯆꯠꯂꯗꯤ ꯐꯪꯅꯕ ꯌꯥꯔꯦ ꯖꯨꯂꯤ ꯌꯥꯝ ꯂꯩꯅꯦ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯃꯅꯤꯁꯨ ꯂꯩ ꯖꯨꯂꯤ ꯑꯣꯖꯥ ꯔꯘꯨꯃꯅꯤ ꯈꯪꯕ꯭ꯔꯥ ꯄꯥꯔꯤꯃꯣꯝ ꯑꯩ ꯑꯁꯥꯝ ꯍꯣꯖꯥꯏꯗꯒꯤꯅꯤ ꯑꯣ ꯏꯆꯦ ꯑꯩ ꯍꯣꯖꯥꯏꯗ ꯂꯥꯛꯑꯝꯃꯦ ꯍꯣꯖꯥꯏ ꯀꯥꯂꯤꯕꯥꯔꯤꯗ ꯂꯥꯛꯑꯝꯃꯦ ꯑꯍꯤꯡ ꯑꯅꯤꯃꯨꯛ ꯂꯩꯔꯝꯃꯤ ꯆꯦ ꯄꯥꯔꯤ ꯆꯦ ꯁꯨꯆꯤ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯖꯔꯤ ꯅꯅꯥꯎꯅ ꯊꯦꯡꯀ꯭ꯌꯨ ꯖꯨꯂꯤ ꯇꯧꯗꯣꯏꯅꯤ ꯑꯩꯅꯁꯨ ꯇꯧꯗꯣꯏꯅꯤ ꯑꯩꯈꯣꯏꯅꯁꯨ ꯇꯧꯗꯣꯏꯅꯤ ꯖꯨꯂꯤ ꯁꯛ ꯈꯪꯉꯤꯆꯦ ꯍꯣꯏ ꯖꯨꯂꯤ ꯀꯣꯃꯦꯟ ꯏꯊꯔꯛꯑꯣ ꯅꯆꯦꯒꯤ ꯀꯅꯥꯝ ꯂꯩꯇꯕ ꯂꯩꯀꯥꯏꯁꯦ ꯏꯆꯤꯛ ꯆꯤꯛꯏ ꯑꯉꯥꯡ ꯇꯨꯝꯃꯤꯑꯕ ꯉꯥꯏꯍꯥꯛꯇꯪ ꯑꯉꯥꯡ ꯇꯨꯝꯃꯤꯉꯩꯁꯤꯒ ꯀꯩꯅꯣ ꯇꯧꯔꯛꯏꯅꯤ ꯍꯥꯏꯗꯤ ꯑꯩꯅꯦ ꯑꯉꯥꯡ ꯃꯁꯥ ꯉꯝꯗꯦꯅꯦ ꯚꯤꯗꯤꯑꯣꯁꯦ ꯊꯥꯡꯒꯠꯇꯕꯗ ꯚꯤꯗꯤꯑꯣꯁꯦ ꯀꯩꯅꯣꯁꯨ ꯌꯥꯝ ꯀꯛꯑꯝꯃꯦꯕ ꯑꯩꯒꯤ ꯋꯥꯆ ꯇꯥꯏꯝ ꯄꯨꯡ 4 ꯍꯦꯟꯅ ꯀꯛꯑꯝꯃꯦ ꯑꯗꯣ ꯆꯦꯅꯦꯜ ꯑꯄꯤꯛꯄꯁꯤꯒ ꯄꯨꯡ 4 ꯀꯛꯄ ꯍꯥꯏꯁꯦ ꯌꯥꯝ ꯂꯣꯁꯅꯤ ꯑꯉꯥꯡ ꯍꯧꯒꯠꯈꯔꯦ ꯆꯦ ꯄꯥꯔꯤꯁꯦ ꯑꯉꯥꯡ ꯍꯧꯒꯠꯂꯦ ꯃꯌꯥꯝ ꯑꯉꯥꯡ ꯀꯞꯄ ꯉꯥꯏꯍꯥꯛ ꯇꯥ ꯇꯥꯔꯦ ꯀꯩ ꯀꯞꯄꯤꯅꯣ ꯂꯥꯛꯑꯦ ꯑꯃ ꯂꯥꯛꯑꯦ ꯑꯃ ꯂꯥꯛꯑꯦ ꯑꯃ ꯂꯥꯛꯑꯦ ꯗꯤꯗꯤꯅ ꯀꯩ ꯏꯔꯩꯅꯣ ꯌꯦꯡꯉꯨꯁꯦ ꯑꯌꯥ ꯑꯗꯨ ꯗꯤꯗꯤꯁꯤꯅ ꯀꯩ ꯏꯔꯩꯅꯣ ꯌꯦꯡꯉꯨ ꯁꯤꯉꯩꯁꯤꯒꯅꯦ ꯌꯦꯡꯉꯣꯔꯦ ꯆꯤꯆꯦꯁꯦ ꯀꯩꯁꯨ ꯀꯩꯅꯣꯝ ꯏꯔꯦꯁꯦ ꯆꯦ ꯂꯥꯏ ꯈꯨꯔꯨꯝꯕ ꯃꯇꯝ ꯌꯧꯔꯛꯑꯦ ꯂꯣꯏꯔꯒꯦ ꯕꯦꯛ ꯇꯧꯔꯛꯀꯦ ꯏꯆꯦ ꯑꯉꯥꯡ ꯑꯄꯤꯛꯄ ꯆꯦꯟꯕꯅꯤꯅ ꯀꯩꯅꯣ ꯇꯧꯔꯦ ꯑꯉꯥꯡꯅꯦ ꯍꯧꯒꯠꯂꯛꯇꯅ ꯀꯞꯁꯤꯜꯂꯛꯇꯅ ꯎꯄꯥꯏꯒ ꯂꯩꯇ꯭ꯔꯦ ꯑꯣ ꯆꯦꯅ ꯀꯨꯀꯤ ꯃꯣꯏꯅ ꯂꯩꯕ ꯃꯐꯝ ꯈꯨꯗꯤꯡ ꯆꯠꯂꯒ ꯚꯤꯗꯤꯑꯣ ꯁꯦꯝꯒꯦ ꯀꯔꯤ ꯇꯧꯕ ꯉꯝꯕ ꯌꯦꯡꯒꯦ ꯆꯦꯒꯤ ꯁꯥꯍꯣꯁꯇꯣ ꯃꯅꯤꯆꯦ ꯑꯗꯨꯁꯨ ꯈꯤꯇꯪ ꯆꯦꯛꯁꯤꯜꯂꯨ ꯖꯨꯂꯤ ꯊꯥꯒꯠꯆꯔꯤ ꯍꯧꯒꯠꯂꯦ ꯃꯆꯥꯇꯣꯟꯁꯨ ꯍꯧꯒꯠꯂꯦ ꯃꯆꯥꯇꯣꯟꯁꯦ ꯍꯧꯒꯠꯂꯦ ꯑꯣ ꯏꯂꯥꯏꯠ ꯇꯤꯚꯤꯗ ꯂꯥꯛꯑꯣ ꯍꯥꯏ ꯏꯟꯇꯔꯚꯤꯌꯨ ꯂꯩ ꯑꯣ ꯏꯆꯦ ꯆꯠꯊꯣꯛꯑꯣ ꯑꯗꯨꯑꯣꯏꯗꯤ ꯆꯠꯊꯣꯛꯑꯣ ꯌꯥꯝ ꯐꯔꯦ ꯏꯆꯦ ꯍꯣꯏꯅꯦ ꯏꯆꯦ ꯃꯤ ꯑꯣꯏꯅ ꯄꯣꯛꯄ ꯍꯥꯏꯁꯦ ꯈꯇꯪ ꯔꯤꯛꯁ ꯂꯧꯗ꯭ꯔꯒꯗꯤ ꯀꯃꯥꯏꯅ ꯄꯣꯄꯨꯂꯔ ꯑꯣꯏꯗꯣꯔꯤ ꯀꯃꯥꯏꯅ ꯃꯌꯥꯝꯅ ꯁꯛ ꯈꯪꯅꯗꯣꯔꯤ ꯆꯨꯝꯃꯤ
ꯆꯦꯒꯤ ꯂꯥꯏꯐꯁꯦ ꯏꯆꯤꯛ ꯆꯤꯛꯑꯝꯃꯅꯤ꯫ ꯖꯨꯂꯤꯁꯨ ꯂꯥꯏ ꯈꯨꯔꯨꯝꯃꯒꯦꯅ ꯆꯠꯈ꯭ꯔꯦ ꯁꯣꯅ ꯍꯪꯉꯦ ꯌꯥꯔꯕ ꯍꯧꯖꯤꯛ ꯏꯪꯕꯅꯤ ꯏꯪꯒꯅꯤꯀꯣ ꯍꯣꯏ ꯍꯣꯏ ꯊꯥꯔꯨꯆꯣ ꯏꯆꯦ ꯑꯩ ꯑꯗꯨꯝ ꯂꯩꯒꯦ ꯉꯥꯏꯍꯥꯛꯇꯪ ꯑꯣ ꯊꯥꯔꯨꯆꯣ ꯏꯅꯥꯎ ꯏꯆꯦ ꯑꯗꯨꯝ ꯊꯥꯕꯤꯔꯨꯆꯣ ꯑꯣꯟꯗ ꯂꯩꯔꯁꯨ ꯀꯩꯁꯨ ꯅꯠꯇꯦ ꯑꯩꯗꯣ ꯉꯥꯏꯍꯥꯛꯇꯪ ꯂꯩꯖꯒꯦ ꯃꯤ ꯂꯩꯇꯕ ꯂꯥꯏꯐꯅꯤ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯍꯦꯜꯂꯣ ꯀꯅꯥ ꯀꯅꯥꯅꯣ ꯃꯤ ꯂꯩꯇꯕ ꯂꯥꯏꯐ ꯗꯥ ꯊꯣꯏ ꯀꯨꯃꯠ ꯍꯥꯏ ꯍꯦꯜꯂꯣ ꯍꯥꯏ ꯍꯦꯜꯂꯣ ꯇꯧꯔꯒ ꯐꯨꯠ ꯐꯨꯠ ꯃꯥꯡꯉꯤ ꯃꯤꯁꯤꯡꯁꯦ ꯀꯩ ꯂꯝꯗꯒꯤꯅꯣ ꯑꯩ ꯑꯁꯥꯝꯗꯒꯤꯅꯤ ꯗꯥ ꯊꯣꯏ ꯀꯥꯏꯗꯒꯤꯅꯣ ꯀꯩ ꯂꯝꯗꯒꯤ ꯑꯣꯏꯕꯤꯔꯕꯅꯣ ꯑꯅꯧꯕ ꯑꯣꯏꯔꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯩꯗꯤ ꯏꯝꯐꯥꯜꯗꯒꯤꯅꯤ ꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯗꯤ ꯊꯦꯡꯅꯕ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯒꯦ ꯗꯥ ꯊꯣꯏꯗꯤ
ꯏꯪꯉꯤꯍꯦ ꯃꯆꯥꯛꯇꯣ ꯗꯥꯊꯣꯏ ꯂꯥꯏꯛ ꯑꯝꯇ ꯇꯧꯕꯤꯔꯝꯃꯣ ꯂꯥꯛꯑꯗꯤ ꯑꯗꯩꯗꯤ ꯆꯦꯅꯦꯜꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯕ ꯑꯣꯏꯔꯗꯤ ꯑꯝꯇ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯅꯧꯕ ꯆꯦꯅꯦꯜꯅꯤ ꯅꯆꯟꯒꯤꯁꯦ ꯑꯗꯨꯅ ꯂꯥꯏꯐꯇꯁꯨ ꯃꯤ ꯌꯥꯝꯅ ꯇꯤꯟꯗ꯭ꯔꯤꯅꯤ ꯑꯅꯧꯕ ꯑꯣꯏꯕꯅꯤꯅ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯌꯦ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤ ꯇꯥꯔꯛꯇꯣꯔꯦ ꯅꯨꯡꯊꯤꯟꯒꯤ ꯍꯥꯏꯕꯅꯤ ꯅꯨꯡꯊꯤꯟꯒꯤ ꯍꯥꯏꯕꯅꯤꯗ ꯍꯥꯏꯗꯤ ꯕꯥꯔꯣꯒꯤ ꯆꯨꯝꯃꯤ ꯅꯨꯃꯤꯠꯄꯨꯗꯤ ꯍꯦꯟꯗꯤ ꯁꯟꯗꯥꯒꯤꯕꯨꯗꯤ ꯊꯣꯡꯗ꯭ꯔꯤ ꯑꯣ ꯑꯗꯨꯕꯨꯗꯤ ꯉꯥ ꯑꯣꯏꯅ ꯆꯥꯏꯌꯦ ꯑꯣ ꯌꯥꯝ ꯍꯥꯎꯔꯝꯒꯅꯤ ꯑꯗꯨꯗꯤ ꯗꯥꯊꯣꯏꯗꯨꯒꯗꯤ ꯀꯩꯅꯣꯁꯨ ꯌꯥꯝ ꯊꯣꯛꯑꯝꯃꯅꯤ ꯌꯣꯡꯆꯥꯛ ꯌꯥꯝ ꯊꯣꯛꯑꯝꯃꯅꯤ ꯍꯧꯖꯤꯛꯇꯤ ꯅꯠꯇ꯭ꯔꯥ ꯌꯣꯡꯆꯥꯛꯅ ꯇꯥꯎꯊꯔꯝꯃꯅꯤ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯆꯥꯕ ꯍꯪꯒꯥꯝ ꯃꯇꯣꯟ ꯆꯥꯕ ꯃꯇꯝꯅꯤ ꯍꯧꯖꯤꯛ विश्वजीत बोरो हाय हेलो हेलो ब्रदर वेलकम बहुत दिनों के बाद आप आए हो कैसे हो आप विश्वजीत भाई कैसे हो आप लाइक कर दीजिए ꯑꯗꯨ ꯁꯛ ꯈꯪꯕ ꯌꯥꯗ꯭ꯔꯣ ꯍꯥꯏꯗꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯀꯩ ꯍꯥꯏꯅꯣ ꯑꯩꯅ ꯁꯛ ꯈꯪꯕ ꯌꯥꯗ꯭ꯔꯣ ꯍꯥꯏꯗꯤ ꯒ꯭ꯌꯥꯟ ꯇꯥ ꯉꯝꯗ꯭ꯔꯦ विश्वजीत कमेंट लिखिए ꯁꯛ ꯎꯠꯄ ꯌꯥꯗ꯭ꯔꯣ ꯍꯥꯏꯕ ꯑꯣ ꯁꯛꯇꯤ ꯎꯠꯇ꯭ꯔꯦꯅꯦ ꯗꯥꯊꯣꯏ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯕꯅꯤ ꯑꯗꯨꯝ ꯁꯛꯇꯤ ꯎꯠꯇ꯭ꯔꯦ ꯁꯛꯇꯤ ꯚꯤꯗꯤꯑꯣꯗ ꯌꯥꯎꯕꯅꯤ ꯐꯖꯅ ꯌꯦꯡꯕꯤꯔꯣ ꯑꯗꯨꯅꯅꯤ ꯆꯦꯅꯦꯜꯗꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯜꯂꯒ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯣ ꯁꯛ ꯎꯠꯇ꯭ꯔꯦ ꯂꯥꯏꯐꯁꯦ ꯃꯔꯛ ꯃꯌꯥꯗ ꯊꯥꯕ ꯂꯥꯏꯐꯅꯤꯅ ꯑꯗꯨꯗꯤ ꯋꯥꯔꯧꯕ ꯌꯥꯗꯦ ꯎꯠꯀꯅꯤ ꯅꯣꯡꯃ ꯑꯗꯨꯝ ꯁꯛ ꯎꯠꯂꯒ ꯊꯥꯕ ꯂꯥꯏꯐꯁꯨ ꯌꯥꯎꯔꯛꯀꯅꯤ ꯑꯣ ꯑꯗꯨꯗꯤ ꯀꯣꯟꯅ ꯑꯃꯨꯛ ꯑꯣ ꯀꯩꯁꯨ ꯀꯥꯏꯗꯤꯌꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯌꯥꯏ ꯌꯥꯏ हेलो हेलो वेलकम
ꯍꯜꯂꯣ ꯂꯥꯏꯚꯁꯤꯕꯨ ꯌꯦꯡꯕꯤꯕ ꯂꯩꯔꯗꯤ ꯂꯥꯏꯚꯁꯤꯕꯨ ꯖꯣꯏꯟ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯀꯣꯃꯦꯟ ꯏꯕꯤꯔꯣ ꯀꯅꯥ ꯀꯅꯥꯅꯣ ꯂꯥꯏꯚꯇ ꯌꯥꯎꯔꯒ ꯋꯥ ꯉꯥꯡꯗꯣꯏꯗꯣ ꯂꯥꯏꯔꯤꯛꯁꯦ ꯉꯥꯏꯍꯥꯛ ꯄꯥꯕꯤꯌꯨꯁꯦ